ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯒꯤ MLA ꯑꯕꯗꯨꯜ ꯅꯁꯤꯔ ꯑꯃꯗꯤ ꯍꯥꯟꯅꯒꯤ ex MLA ꯋꯥꯌꯟꯇꯥꯁ ꯃꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯆꯞ ꯆꯥꯅ ꯊꯣꯛꯂꯛꯇꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯆꯞ ꯆꯥꯅ ꯋꯥꯛꯐꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯈꯛꯇꯪ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯔꯗ ꯄꯥꯔꯇꯤ ꯁꯤꯟꯅꯔꯀꯥꯟꯗ ꯃꯤ ꯑꯇꯣꯞꯄ ꯈꯨꯊꯥꯡꯗ ꯇꯞꯅ ꯋꯥ ꯉꯥꯡꯉꯛꯄ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯁꯥꯒꯤ TS ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯃꯗꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯆꯞ ꯆꯥꯕ ꯋꯥꯔꯣꯜ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯝꯁꯣ ꯑꯃꯗꯤ MSAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯩ ꯂꯥꯛꯐꯝ ꯗꯤꯜꯁꯥꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯁꯣ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧꯄꯨꯖꯕꯅꯤ ꯇꯁꯦꯡꯅ ꯉꯁꯤ ꯑꯣꯂꯃꯥꯁꯤꯡꯅ ꯌꯥꯏꯔꯤꯄꯣꯛ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯁꯤꯟꯖꯕꯁꯤꯗ ꯑꯝꯁꯣꯁꯨ ꯁꯔꯨꯛ ꯌꯥꯖꯕ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯋꯥꯛꯐꯒꯤ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝ ꯊꯤꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯄ ꯋꯥꯛꯐꯒꯤ ꯂꯦꯟꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯄ ꯍꯥꯏꯕꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯂꯝ ꯂꯩꯔꯤꯕ ꯁꯤꯡꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯖꯜꯂꯛꯄꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯈꯜꯒꯤ ꯀꯌꯥ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯝꯁꯣꯅ ꯆꯞ ꯆꯥꯅ ꯃꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯩꯉꯥꯛ ꯊꯧꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯣ ꯎꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯛꯐꯒꯤ ꯑꯦꯛ ꯑꯁꯤ ꯆꯞ ꯆꯥꯅ ꯔꯤꯄꯦꯜ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯒꯤꯗꯤ ꯑꯝꯁꯣꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯁꯤꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯁꯤꯡꯁꯤꯗ ꯃꯣꯏꯗ ꯆꯠꯂꯀꯥꯟꯗ ꯑꯝꯁꯣ ꯑꯃꯗꯤ MSAꯅ ꯄꯨꯜꯂꯀꯥꯟꯗ ꯑꯃꯗꯤ ꯑꯣꯂꯃꯥꯁꯤꯡꯅ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯗꯣꯔ ꯇꯨ ꯗꯣꯔ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯣꯏꯒꯤ ꯃꯣꯠ ꯍꯪꯕ ꯑꯗꯨ ꯃꯇꯝꯗꯨ ꯂꯥꯛꯑꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡꯒꯤ MLA ꯑꯕꯗꯨꯜ ꯅꯁꯤꯔ ꯑꯃꯗꯤ ꯍꯥꯟꯅꯒꯤ ex MLA ꯋꯥꯌꯟꯇꯥꯁ ꯃꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯆꯞ ꯆꯥꯅ ꯊꯣꯛꯂꯛꯇꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯆꯞ ꯆꯥꯅ ꯋꯥꯛꯐꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯈꯛꯇꯪ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯔꯗ ꯄꯥꯔꯇꯤ ꯁꯤꯟꯅꯔꯀꯥꯟꯗ ꯃꯤ ꯑꯇꯣꯞꯄ ꯈꯨꯊꯥꯡꯗ ꯇꯞꯅ ꯋꯥ ꯉꯥꯡꯉꯛꯄ ꯍꯥꯏꯕꯁꯦ तसेंगा लाइबक थीबनी जिरीगी MLA असबुद्दीनगी मचिंदगी चप चाना असिगी मतांगदा ngangadabani कईगुंबा सिगी मतांगदा वक्फगी मतांगदा मुसलमान सिंगी चप चाना लेबक्तबा MLA मिनिस्टर चप चाना अखोगी मणिपुर मियामगी अपुनबगा पुनला खुसमनरा कांदा अखोई चप चाबगा लांथिमिनगने हाइबो पोतो अकुमने का प्रेस खुदांग थमजगे थैंक यू।